India ki oina tangna thokpa amadi Northeast pumbagi ahanba oina Manipuda Device Closure heart rupture mai pakna pangthokpa ngamkhre ngasi rims rota leiba lamdam asigi amata ngairamba heart hospital amsu oiriba sky hospital da pangthokiba paugi mifam amada hospital asigi founder oiba kangnatana sip cardiologist su oiriba Dr. Syam Kishore lairing yengbam na haikibata leiba asigi Northeast state singi oina ahanba oiba kangnatana India da tangna thokpa anaba makhalasi hospital asida tha asigi haukiba taratareta Senapati district ki Tingba Kulin village tiki masagi chahi yankai matoi suraba henvi liva koba miyoi ama sor honba wana amadi thabakta nai hanbadaki OPD da laying balaki amadi patient adugi layong matung ina darkar tawa testing toruba matung miyoi asigi heart ki maning thangba sarukta hoduna lairamba thengraki madugi matung hairiba anaba sigi damak laying pathap sathanaba lairiba opener surgery amadi device closure hairiba laying makhalani asigi Kenaba amadi laying gadabagi niyom sing patient party da khangalaba matung device closure hairiba laying makalasi khanbaga loinana hospital asimaktada 18mm oiba device season aduna device closure hairiba surgery makalasi mai pakna toba ngamkibani haiki masida natana hospital asina lamdam asida kumja lising ani taramanga dagi hona miyamgi seba toduna lakrabagi matung hairiba surgery asibu ahan boina mai pakna pangthokpa ngamba haibasi yamna chawthok saningai ni amadi leibak miyamna sigumlaba ana layingi oiba ahongba sing asibu khangjinduna asigumba anaba ama leirakpa matamda lam lapna chaludrabasu iramdam masida layingbagi khudong saba leire haiba wafam sing phongdoki ekoi itei sema masangam dabida tha toru hile adu bujikti sida lagra doctor khoina numi amada dek 70 da laraga dek 18 da ekoi bu device oine dobira ma se ujikti chaba thaba krisu wadna dum normal da thaba ngame ujiti yam horoe yam nungai hina mayam da thobu Amarumda patient asigi manau nupina haikibada mahaki matei asi tha taruki mamangdagi naduna laki adumoinamak hospital asida laktun layingbadagi farakpa sida harau tayamba phongdoki whether it is the first time or the second time, but it's a life saving. One life has been saved. So that gives us a lot of satisfaction and happiness. In particular, I'm very happy on this successful device closure of heart rupture. Patient is going home in a day or two. I want to appeal to the people of Manipur and